Hingsa Thadoktuna political gi Oiba Maionda Henna Mai Onsinnaba Mifam Pangthokadwri lagliba tha asigi taramapanda Churachandpurgi Tuibong subdivision konba Tuibong Peace Ground da Kuki Council KZ Sina Sinduna mapung oina Kuki Singna Hingsa Thadoktuna Kuki miyamna taliba political gi demand asi phangnanabagi damak miyamna political gi Oiba Maionda Henna Mai Onsinnaba gi matangda mifam phamduna khanagadawri Kuki Council na Sinduna Pangthokadwri Mifam asida Kuki miyamna taliba political gi Oiba demand asi recognition phangnanaba amadi autonomy gi demand asi matau karamna Kuki miyamna political gi Oiba lambida sangsinduna phanggadage haibagi hiramda khanagani hairi KZC gi chairman Helen Thang Wi-Fi na leibak asigi digital news agency amada phongdokhibada tha asigi taramapanda Churachandpur district ki Tuibong subdivision konba Tuibong Peace Ground da Pangthokadwri Mifam asiga manana Kuki miyamna khunda leitaduna leiriba Kangpokpi Chandel amadi Ferjol district ki mafam kaya dasu pangthoknanaba semsari Athuba matamda hairiba mifam asiga manana Kangpokpi dasu pangthoknanaba semsaba punamak loire lemhoriba Chandel amadi Ferjol da hojik ising ichawgi mayoknaribanina ising ichawgi awaba adu koklaba matamda hairiba mifam ani asidasu pangthokani tha asigi taramapanda pangthokadwri mifam asida Kuki Fruit ki manungda leiriba tongan tongan profession da leiriba miyam punamakna masagi oiba wakalon phongdok saba yabagi tanja ama pigani hairiba mifam aduda miyamna yaba warep singsu draft tawgani haina phongdoki Wi-Fi na makha taraduna hai KZ Sina Sinduna Kuki miyamna namna khundaba leitaduna leiriba tongan ba mafam kayada tangkak kaya thokna pangthokadwri mifamna laurakpa warep sing adu amata oina draft tawraba matungda Ministry of Home Affairs ki mafamda lankhatkani hiramasigi matangda MHA ga paw phangnabasu leiri haina makna makha tana phongdoki Nakal amaromda thasaba yaba source amagi matung ina Kuki miyamna hingsa thadoktuna political gi Oiba Maionda Henna Onsinnabagi pandamda tha asigi taramapanda Tuibong da pangthokadaba mifam asi manipur da tangdu leitaba hanjilaknabagi pandamda MHA na initiative lauduna pangthokadabani hairi haukiba chahi lising aniga kunhumdoi dagi haurakhiba irang asigi anganba sarukta hingsagi oiba thodok wathok mihat mipun kaya thokrabasu ngasidi mari leinana authority na paikhalakliba thabak thoram kaya asina maram oiduna hingsagi oiba thodok wathok sing thokpagi chang hanthringai asigumba hingsa thadoknanabagi pandamda Pangthokadwri mifam asina laurakpa warep sing aduna Manipurda tungkoina ingtappa khunai amada hanjilaknaba hotnabada yamna maru oiba khongthang ama oiriba yai hainasu leibak miyamna panari Kuki Council na thadorpa cherol amada tha asigi taramapanda Pangthokadwri mifam asida Kuki Fruit ki leiriba miyam punamakna saruk yananabasu khanghalakli